Akashwani Imphal Ningthoukhongjam Suni na pau pazari ahanbada maroiba pau Mukhyamantri Nongthamam Biren hairi Rajya asida nupi khakti gi oiba sainik school ama Bisnupur jila da saragani Pradhan Mantri Narendra Modi na tha asi lushilakpada mai masingi oiba TV channel chahum hangdoklagani hairi Rajya asida IETA gi institute hangbada sarkar asin angam mateng pangani haina Mukhyamantri Nongthamam Biren na thajaba pikre amasung Pradhan Mantri Narendra Modi na hairi Telangana miyam gi manglang sing adu sarkar na mangphauna halagani Mukhyamantri Nongthamam Biren hairi Rajya nupi khaktagi oiba sainik school ama Bisnupur jila da ekar kulhumdoirom pak chauba zaga amada saragani Sinmaya Mission amadi Civil 20 India 2023 na sinduna Imphal da ngasi pangthokiba C20 India gi National Seminar thorom da saruk yaraduna siri birena lamdam masigi nupi singna lawriba thaudang singbu singthaki mangna hai Sinmaya Mission ga tanaduna Rajya sida nupi khaktagi oiba sainik school hangnobi thorang loire Mukhyamantri na hai Rajya si Santi leiba amadi tangdu leitaba mafam ama oirakpadagi mapa lebaki miyoi kaya lepa leitana lam koiba langnari Malemgi thakta tongan ba thoram kaya su Rajya sida pangthokpa hore masigi manungda Femina Miss India pangthoknaba sem saba loire asigumba tangna thokpa thoram sing pangthokadaba sing asigi yenglaga miyamna pamdaba thodok sing thogandanaba Mukhyamantri na appeal tawri Pradhan Mantri Narendra Modi na tha asigi lushilakpada mahima singi oiba TV channel chahum hangdoklagani haina Prasar Bharati gi Additional Director General Sunil Srivastava na phongdokre Akam pata leba Nelit ki auditorium da ngarang haudokiba yankai mari suba midterm symposium haudopagi thoramda Sunil Srivastava na hai TV channel singa sina internet ningthi na phangdaba mafam singi mahiroi singda chaunu kudong chawa piragani broadcasting infrastructure sengbanabagi damak kendra sarkar na lupa koti lisingani changwa kaithokpagi manungda awang nongpok lamdamgi oina lupa koti sani yankai akhanana kaithokna bakhangalakle masina takpadi Pradhan Mantri Narendra Modi na awang nongpok lamdamda akhanaba mideng thamli haibadu takle Ngarangi thorum asina lebagasigi industrialist amadi academician singda kudongchaba kaya piragani Rajya sida Institution of Electronics and Telecommunication Engineers IETA gi Institute hangbada sarkar asina angam mating pangani haina Mukhyamantri Nongthamam Biren thajaba pikre Imphal gi akampata leiba Nelit pangthokiba thorumda saruk yaraduna Mukhyamantri na hai IETA na tongan ba college singda ISF ki chapter sing gi kuthangda mahiroi singi skill sing upgrade tawba asi thagatli loinana electronic ki science and technology telecommunication hamadi information technology na singba mari leinaba hiram singda IETA da mioi lakama lising kun mangarom thabak tawriba asida Mukhyamantri na nungaiba phongdokhi ISRO na lawriba thaudang singbu singtharaduna Sri Birena hai handakta organization asida reusable launch vehicle autonomous landing machine mai pakna sanging tawkiba asisu ajoba mai pakpa amani America ga hakthing hek mathang da Bharat na asigumba vehicle mai pakna launch to bangamba asi sauthok chaningai ni leba ke tai mafam singa loina na Manipur sunga si Easter Sunday gi thorom pangthokli numina siga mari leina na water resources mantri awangbo niwaina Manipur gi miam da mapungoina Christian lining chatpa miui singda yapa pausel piri Rashtrapati Draupadi Murmu na Easter Sunday ga mari leina na Christian lining chatpa miui singda yapa pausel piri maki pausel da Rashtrapati na hai Easter na Jesu Krishna masagi thawai thadokuna miweba samaj ki damak achumba lambida poraknaba amasung nungthi chanana hingminnaba wakhal thamirami Pradhan Mantri Narendra Modi na minasiga mari leina Twitter da thagat pawaro lamada senglaba numina sina lakpada ingtappa marachet palamda mama oirasanu mipum kuding makna amana amagi mateng pangnaduna sotharaba singbu chingkhat piba honasi Uparashtrapati Jagdeep Dhankar na hairi Easter na mioi amaga naksin na handuna amata oina punsil hanbagi tanja adu piri Manipur yu regular taunaba Rajya Sarkar na semkiba expert committee gi report ki white paper Rajya gi Mantri Mandol na khanaba khankhare Mukhyamantri Nongthamam Biren Singh na sabapati oiduna maki secretary ta pangthokiba mifam aduda Rajya siga chanaba liquor policy ama sanahanbagi tangai padabasu phongdokhi National Students Union of India NSUI Manipur state na sinduna union asigi yankahumdo shuba foundation day amasung plaque hosting gi thorom house Imphal gi Congress Bhavan da pangthokli War on drugs ki sarugamu oina media focus on demand reduction of drugs haibas da nomugyaba media awareness workshop ama ngarang pangthokre Imphal West Jilla gi SP Dr Moirangthem ibomsa na hairi gari gi silencer pipe sing semdok sadoktuna sizinab amasung tinted film na pa athuba matamna tokpiyu SP na hai silencer pipe sing amadi tinted film yoliba dukan sing amasung semdok leba wapsok sing su gari mapuga konana action lauragani
साइलेंसर पाइप की अहोब मखोल की चपचाबा डेसिबल कया ओइगनी हाइबा अदु थिदोक्तुना आइन की ओइबा थबक थौरमसिंग लखनबा पुलिस न सेम साबा पुनमक लोइरे उत्तर प्रदेश की नंदिनी नागर था की तरा तरुक तरानिपान फाव पांथोकदौरिबा सही तरुक मखागी नुपा मचासिंगी फ्री स्टाइल ग्रेको रोमान स्टाइल नुपीसिंगी जाति था की रेसलिंग चैंपियनशिप सरुक यारुनबा मणिपुर टीम सेमनबा ट्रायल सेलेक्शन था की तरा पांथोकलगनी हाइरी मणिपुर रेसलिंग एसोसिएशन की चिरोलमना हाई ट्रायल असिदा याउंगबा मियोइसिंगना था की तरादगी अयुक पुंग 8 मखाइदा खुमल लंपा की स्पोर्ट्स कॉम्प्लेक्स दा यौरकदबनी ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री नरेंद्र मोदी ना हाइरी तेलंगाना मियाम की मंगलान सिंह सरकार न मफाउना हलगनी मांगना हाई सेंजा थुमजा मसुंग इम मनुंगी ओइबा सासोन की मायोक्ता मियाम पुमना लेपले प्रधानमंत्री ने सबका साथ सबका विकास सबका विश्वास अमसुंग सबका प्रयास हाइबसिदा केंद्र सरकार ने युमफम ओइरगा लेबागसिगी मियाम अपांबसिंग अदु थुंगहलगनी प्रधानमंत्री ने लुपा कोटी लिसिंग 13 हेनबगी प्रोजेक्ट यागी जटा हुनकी खरना संगाखी मांगनाय प्रोजेक्ट सिंग असिना राज्य सिकी मियाम की पुंसी महिंग चथोक ससिन अमदी लरोलिति की थबक थौरम सिंह पाइखतपदा लाइहलगनी प्रधानमंत्री नरेंद्र मोदी की था खुदिंग की अरोइब नोंमाइजिंग निमित्ता आकाशवाणी की थोंग संदोकपा मागी पुंगनिंग की वा मन की बात थौरम था असिगी अरोइब नोंमाइजिंग निमित्ता तंकक चाम सुरगनी प्रोग्राम असी इंग कुमसा लिसिंग 13 की अक्टोबर 3 विजय दशमी निमित्ता हौदोखिबनी हौजिक फाउबद एडिशन 34 संदोखरे चामसुब एडिशन असिगा मरी लेनना आकाशवाणी ना मरुइना मन की बात भारत पु अवम पोरकनबु होनबद पीरिब इथिलगी मतांगदा अखनब थौरेम परेंग अमा संदोकली प्रधानमंत्री नरेंद्र मोदी ना कर्नाटक की बंदीपुर नेशनल पार्क चतुना ऑल इंडिया टाइगर सेशन रिपोर्ट फोंख्रे मागी खोंसदा ऑस्कर अवार्ड फंग्रबा डॉक्यूमेंट्री फिल्म एलिफेंट विस्पर की बोमा अमसुंग फिल्म की क्रूसिंग उनखरे गृह मंत्री अमित शाह नुमिनिनी की खोंसता हयेंग अरुणाचल प्रदेश लाकनी मांगना राज्य साखोतारंगी प्रोजेक्ट कया संगागनी राष्ट्रपति द्रौपदी मुर्मू ना ngarang असम की तेजपुरदा सुखोई 30 MKI फाइटर एयरक्राफ्ट मिनिट 30 रोम तोंगदुना ब्रह्मपुत्र अमसुंग तेजपुर तंपाक नोंथक्तगी येंख्रे जम्मू फिल्म फेस्टिवल की अहम सुब एडिशन ngarangdagi अभिनव थिएटर दा होख्रे जम्मू काश्मीर टूरिज्म डिपार्टमेंट सिनेमा फेस्टिवल असिदा फीचर फिल्म अटेनब फिल्म अमसुंग डॉक्यूमेंट्री 15 उतकनी अरोइबदा मरोइबा पाव अमुक मुख्यमंत्री नोंथोमम बिरेन हाइरी राज्यस्थ नुपी खक्तगी ओइबा सैनिक स्कूल अमा बिष्णुपुर जिलादा सारगनी प्रधानमंत्री नरेंद्र मोदी ने थासिगी लोइसिलकपदा मई मसिंगी ओइबा टीवी चैनल चहुम हांगदोकलगनी हाइरी राज्य सिदा IETA की इंस्टीट्यूट हांगबदा सरकार असिना अंगम मतेंग पांगनी हाइना मुख्यमंत्री नोंथोम बिरेन थाजब पीख्रे अमसोंग प्रधानमंत्री नरेंद्र मोदी ने हाइरी तेलंगाना मियाम की मंगलान सिंह अदु सरकारना मंगफाउना हलगनी पाउ लोइजरे